Ansamgi kanodagi mai kiti thulai masi thulak pa phabata gi tekja kuna magga mena pugadam ni hai perform sumi amam thami haire laiba latest development phabu sida hostess taru ki marai bak laidiba phibam sika main thampi ningi ahamada pabung oja sister window tv na mi ambu khurumjari ko aduga asiga khoi gi hostesses singi wadi su pn khrabane sengna haire digo haiman su pen ba every discussion every khoi gi press media da social media da asigi magi ngaktang habdi nusibagi neba nusibagi adudagi miyoibagi punsi du pamubagi nungai taba miyam duna mayam si asisina maru oina topic si noina lokhapina baneba adubu kamaina tawbra haiba nan han si khanghodana moi gi taramari du thadokni haina hairigo haiba kansida akhoi gi leiriba naga furup singi maraktagi sentiment yam shokreba haibadi mi si thadokni thadoi hairaso leiriba khunja sing magi nupi mai mama mapa da hangga dobni ba haibadi mapu du da han hango haibani da hangda bina moina authority moina pulau lauraga thadokni han haire adu ngasai gi akhoi gi lawyer singi shu naga singi apun bagi lawyer association ra ma lebagi moina shu thadorok pa cherol ma haire ko adu ikai ningai ni heba UNC haibase akhoi gi apex body nge na leiri ne ba mayam na yam chauna thangat pane ba ko thangat li ba apex body amana sarkar na surety piba sarkar na ayaba piba haibase ina ba legi dawne ba ina ba shi leibra leitabra ai gi mit na shu ude mi gi mit na shu ude go surety du kadai phau ba da moina pibra haibase khangdabina moi gi taramari du thadokani haina mayam gi praja gi ayaba yawdabina moina dak tawshan khre aduda akhoi shi thoi doba haibadi miyoi bagi mi gi praja gi wakhal gi anaba sidi mi na thingba ngam nate adu mayam shi akhoi gi history da thoktriba mayam shi na thomjal laga UNC gi office da thomjan ba haibasi handak chahi na ahan mane maramdi UNC bo naga gi prajan aduki matik moi phagra pharoida respect tawe kari gi respect tawbra hairadi moi mathak ki parents body bo akhoi ni ikai khumna ba utpadu gi matu kari aduna maram oiraga akhoi na UNC si bo respect tawbane UNC si da yawriba XYZ ma bo adu bo hen respect tawbana te ko adu bo UNC si bo akhoi na respect tawraga moi na haiba hanna digi akhoi naga praja sing si UNC na haiba loini ilena indaba kana praja yawbra yamna nuai taba moina tawgnu haibada akhoi ni am tawning ba thabak tu su tawdabi ni am tokna ki be am leyeba adu bo handak sidi moina tawbi si hen khre habdu prajana takpani ba adu sing haraga akhoi gi naga sing gi mai da thi tai bi bane ba moina ko adum lon si phajadbadi phajade adu bo adu da du maina akhoi gi mamai thi han khrabani ba moina adu hoi ngasi yamna ko UNC gi makada and some adu de gi leiriba akhoi gi naga women union adu adap miam leyedana moi leiba miam na ngasi di amuka aphabrom da haibatare and samna numit marini gi ultimatum pi ko piraga numit tu loi khre ngasi akhoi yukhruda moina keno tawre phamina raga ngasi si phamina raga moina national highway 202 dagi hoji makhan da chatkani akhoi bo thokhaning da thodok thokpa taradi sarkar na daita puga dawni haina moi so UNC gi makha da lebni adubo moi na di UNC bu respect dum utlaga wadi ngangi ba adubo moi na tokthare iba moi na khong thanga idudi pen da badugi khong du thangak pani ba adu thanga aga moi nga sai yangang pokpi yore haina paudi phange moi lakpa singdo khudong thiba kuki gi lamdi khra hendo khra ba male adu yangang pokpi yore haina di pau taye adu moi na tawrakpa thabak khuding makta ekhoi shu aphaba tawredi support tawni seng haige adu bo kari gumba ekhoi gi mi bu thok tringai da moi gi mi pi thokni haina themaga tawba taredi adu di kanana support tawni adu di tawroi adu bo kari haigni hojik si ekhoi bu yam laina sana bi khre ba moina yam laina yam singna yam pangna pulap sukchal moina ekhoi bu sanaye kamaina sanage hab kan moi gi tara mari sidi hingni habese akhoi di moi gumna sengna hairagas akhoi chinda ngang su shagi lam chati mak tina tri ba khoi di slang language season abu su moina hele hojik ai sida phambase oja sida phambase pabung sida phambase comment section yengo ba ko meite naga kana no slang language season aroiba slang language quite season abu moi jati juneba aduga mi hatta basu saba mi pha basu saba aduga quite digi moi gi taramari du leire khangabani na hojikti phataba phaba phataba si prithvi na khangkhreba kanana phabano phatabno adu akhoi gi tarup tu moi na hai akhoi gi taramari du thoro ishwar gi mingda adu gi mingda hai adu de akhoi ishwar gi mingda akhoi gi tarup tu puthok piro haibne da puthok piro adu di moi na adu mo gi am phaba jati oiba taraga di akhoi gi tarup tu su puthok piro hai na moi gi thangboi ki ken haibra hojik ki nemcha gi nupa do thangboi gi ken hoi du da natraga na moi gi deputy chief minister nupi du da haibiro haiba ya phaba jati oiba taraga di moi gi tarup tu su mi chamne akhoi taramari du di leiri ko
nahan thadok ki shu tawre adu oragadi akhoi ki shu moi ki shu thadok piron hayo ba adu oragadi moi si piece khara pami ye khana ba khara pam de hen akhoi lobu yaye ba akhoi ki mi di pi de akhoi on de them bidi oidraga moi ki khakta thadok piro adu di yaroi adu tawroi kaina dum tawraga leiba adu bo hauzik ti hoi akhoi ki ahalaman singna ꯆꯠꯊꯔꯛꯄ ꯇꯧꯔꯛꯄ ꯊꯕꯛꯇ ꯍꯟꯗꯛꯁꯤ ꯈꯔ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯁꯣꯏꯕ ꯂꯩꯌꯦꯁꯨ ꯍꯥꯏꯔꯣꯏ ꯁꯣꯏꯈ꯭ꯔꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯗꯣ ꯄꯨꯊꯣꯛꯇ꯭ꯔꯤꯉꯩꯗ ꯃꯣꯏꯒꯤ ꯃꯤꯗꯣ ꯂꯩꯌꯦꯅ ꯄ꯭ꯔꯤꯊꯤꯕꯤ ꯃꯌꯥꯝꯗ ꯎꯠꯂꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯑꯐꯕ ꯇꯧꯒꯦ ꯃꯤꯅ ꯑꯩꯈꯣꯏꯕꯨ ꯌꯦꯡꯁꯜꯂꯅꯤ ꯐꯠꯇꯕ ꯇꯧꯒꯦ ꯑꯩꯈꯣꯏꯕꯨ ꯌꯦꯡꯁꯜꯂꯅꯤ ꯑꯗꯨꯒ ꯁꯥꯔꯝ ꯆꯠꯄꯁꯤ ꯃꯣꯏꯁꯤ ꯃꯤꯁꯤꯡ ꯅꯠꯇꯦꯕ ꯁꯦꯡꯅ ꯍꯥꯏꯔꯒ ꯃꯥꯡꯈꯤꯕ ꯅꯠꯇꯦꯕꯀꯣ ꯑꯦꯗꯣꯞ ꯇꯧꯕꯅꯦꯕ ꯐꯥꯕꯅꯦꯕ ꯐꯥꯕꯗꯨꯕꯨ ꯃꯤꯁꯤꯡ ꯍꯩꯌꯦꯕ ꯂꯣꯟꯁꯤ ꯇꯣꯉꯥꯟꯅ ꯂꯣꯏ ꯁꯤꯖꯤꯟꯅꯩꯌꯦꯕ ꯃꯤꯁꯤꯡ ꯅꯠꯇꯦꯕ ꯐꯥꯈ꯭ꯔꯦꯕ ꯃꯣꯏꯁꯦ ꯑꯗꯨꯏꯗꯤ ꯐꯥꯕꯗꯨ moina haire moigi akhoi thado hojiki cookie gi moina thado aduda hai adai khoi cookie hai ne khoi cookie gi akhoi gi reverend sitlo oja sitlo ho ado moi ahum shi gi begi do numit to moi shu reverend ne ko shi khre adu ardi moina yam phaba jachi oraga di kari gi lambi da leilon wifi du da phari du reverend yaw bane moina phaulo ro ga phausing badi moina tawre ba khoi ngonda adu hat padu shub kanana hat praina adu da hana moigi mi hat padu hana focus tawaba tawdringai da adami hat le hate hena khangdringai da moina akhoi gi mi du phabi khreba moigi di pre plan ni noina phabadu khuda tu shu thibi ba yabadu shu moi thibi dre moina phabadagi akhoi naga gi singna phabani na moina shu phabadringai da akhoi na hana phabu shu natraga khoi gi phaye hena tabadagi akhoi shu phabani ba adu moigi di leiri ba akhoi gi du photo da khatong or shu leiri habagi evidence khara du puthok piyo habani da adu de khoi praja myam su wakhal do nungai gni hena ashi khale aduga ngasi akhoi ansam na chathaga doriba moina ngasi digi hauga doriba moigi moina habdi yamna democratic way da moi chathaga ni moigi akhoi na tawga doriba myam si haigo adu chathaga dobisi da akhoi gi leibaki oiba sentiment shock tana ba moina tawbusu oisno aduga aphaba tawradi akhoi na moibu support tawgni maramdi prajana support tawjagadi CSO si lingba ngamdabane adunina hojikti CSO leibisi praja ki makhada leigdobni prajana support tawriba mkhai CSO si bangal leibani bako adu khangna moina so akhoi gi sentiment shock tani ngai si tawbo isnu haina ai haijani okay